Hello mayam, khurumzari mayam ngasi jo yung lakchare ngasi di yen makhong ne bako season yen gi makan ne kaleza ne aduga kaleza metpa aduga maroi ne adudi mayam chaga hawong tawai sa ke gi sibu na wing bi sing na like and subscribe to biramo adu chaga hawong tawai jarage kainu thabi wa oh ko bi di aina kainu wat leina khale ba चार मैं हावक तब हाइजरके मही जे नंगा सिदे पुथोक अमृत पमरो सारे हम जाम अना कोबी गे याहोला बने सीएस कोबी गे हम कमाई तवी हाइजरके चारगा मैम इसाने थोंजरमिना हावरे मखों मखों जा जो कुले था क्या भर मने कुले को सा मैम चिना कालेजा मेट साए है कालेजा जे उमुरो के मेट पे मैम पाले Kéo chả một thập à Cái này sao Yeah, makan Hụt le một rổ tụ có bị cái sao vậy cái phở ban mất tấm ngàn gì mất việc
ꯁꯦꯡꯕ ꯅꯣꯏꯁꯟꯁꯤꯔꯥ ꯍꯥ ꯅꯣꯏꯁꯜꯂꯗꯤ ꯐꯅꯤꯅ ꯀꯩꯕ ꯁꯤ ꯅꯣꯏꯁꯜꯂꯗꯤ ꯐꯅꯤꯅ ꯁꯤ ꯅꯣꯏꯁꯜꯂ ꯌꯦꯡꯉꯨꯁꯦ ꯑꯩꯁꯨ ꯅꯣꯏꯁꯟꯒꯦ ꯆꯥꯄꯣꯔꯥ ꯎꯝ ꯍꯌꯦꯡ ꯑꯂꯨ ꯍꯥꯞꯆꯤꯜꯂꯒ ꯆꯥꯔꯅꯤ ꯂꯥꯛꯑꯣ ꯑꯩꯅ ꯈꯔ ꯅꯩꯁꯟꯈ꯭ꯔꯕꯅꯦ ꯁꯥꯕ ꯌꯦꯡꯒꯦ खर फर कोबीना कोट पे खर फई साब không sợ खरा दिशा भाई मेसा लगा ꯈꯣꯡꯒ꯭ꯌꯥ ꯍꯥꯞꯄ꯭ꯔꯣ खरा हेनग्रꯕ ꯉꯁꯤꯗꯤ ꯆꯨꯗ ꯈꯪ
ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯃꯦ ꯁꯥꯗꯤ ꯁꯥꯕ ꯍꯥꯎꯗꯤ ꯍꯥꯎꯕ ꯀꯥ ꯍꯦꯟꯅ ꯁꯥꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯎꯃꯣꯔꯣꯛꯁꯤꯅ ꯈꯤꯇꯪ ꯈꯥꯡ ꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯔꯣꯛ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯈꯤꯇꯪ ꯂꯧꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯁꯥꯁꯨ ꯁꯥꯕ ꯃꯔꯣꯏꯁꯤꯁꯨ ꯆꯥꯔꯛꯀꯦ ꯆꯥꯛ ꯈꯔ ꯂꯧꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯁꯥꯔꯦ 모로 가면 모로 그 사야. ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯡꯇꯣꯟꯒ ꯁꯦꯝꯒ ꯑꯃꯨꯛ ꯆꯥꯔꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯀꯣ ꯑꯌꯨꯛ ꯆꯥ ꯊꯛꯑꯁꯨ ꯄꯨꯡꯇꯣꯟ ꯁꯦꯝ ꯑꯗꯩ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯁꯦꯝ ꯄꯨꯡꯇꯣꯟ ꯆꯥꯛ ꯆꯥꯕꯁꯨ ꯁꯦꯝ ꯄꯨꯡꯇꯣꯟ ꯅꯨꯡꯊꯤꯟ ꯆꯥꯔꯁꯨ ꯁꯦꯝ ꯄꯨꯡꯇꯣꯟ ꯅꯨꯡꯗꯥꯡ ꯆꯥꯔꯁꯨ ꯁꯦꯝ ꯄꯨꯡꯇꯣꯟ ꯉꯁꯤꯗꯤ ꯍꯥꯎꯋꯤꯅꯦ ꯁꯦꯝꯁꯦ ꯈꯔ ꯆꯥꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ